Pauchade Yumpum Uivamer Uiva Paukara update Taujari. Manipur Technical University the Hirangling de Yurangba Assistant Professor Contraganito Lobage Rizal January Pauba Idokana Bakan Cre. Governor La Ganesan Manipur Technical University Act 2016 ki section 14 clause 1 ki provision singke matungina mamang thagi November Nifan Lishingani Kunmathoida Manipur Technical University MTU ki Vice Chancellor oina appointment pikiba university as a VC obegi tangai fadana sangba criteria sude amasung eligible oide haiduna High Court of Manipur da mahaki appointment adobo challenge tawraklingai gi charakta hairanglingai da jurang batungna university as a assistant professor contragani thoi longna bagi thapak abiba madam gi manung da loisinde harna contempt proceeding lawkalakle haiduna prop lawna ba thawrang lamba adu High Court of Manipur na Assistant Professor Singh asigi recruitment process sataragaso masigi result di mathang sahi January case asigi mathang gi numit fauba haidok tanaba khangan khe Governor La Ganesan November Nipal Lishingani Kunmathoida Manipur Technical University gi Vice Chancellor oina appointment pikibo order aduda fam asigi tamak khallaba miyoi asina office karakba namitagi farga pharmacy sahi manga natragana aiba sahi ase sodringedu orbasu masagi sahi humputra fauba pugodabani aikebani Aduga University asigi Chancellor Suhariba Governor gi appointment order aduna Manipur Technical University Act 2016 ki makada MTU Impal linkat pagal loina University Grants Commission na Manipur Commission asigi Act lising amaga sampai yang kita ruki Section 22 amasung Section 2 Clause 1 makada recognition panglaba University asigi register na agastara ganito thokiba advertisement number 03/2021 ke matungina sa tharkiba recruitment processing ke matungina pikibane aduba governor November Nipal lisingani kunmathoida MTU Imphal gi VC oina afanwan pikiba misakaze university asigi vice chancellor oiba yabagi tangai fadana changba masak sing sude amasong eligible oide aidun High Court of Manipur da tongan ba civil writ petition sing file tawrakibane High Court of Manipur da file tawrakiba Taunar kiba case singadu gi manungda singjamai singamaka liwa lambi dagi Dr. Ningthaujam Ram sahi humpu kamapan apo palai kidraba N babuna attentional oiduna file tawrakba case samasu yauge magi petition adu ge respondent singda Manipur laka ki mechanic commissioner secretary higher and technical education Manipur Technical University gi register amasung anuba vice chancellor oina appointment pikraba Dr. Bhavesur Tongramne makatarakba atopa pau madana Afasba lising amagasam penjangkai gini pat notice tagi maru fakta mutat kadabani UCM Draconian law haina kangnariba Afasba 1958 notice is that sing tagi maru fakta mutat kadabani haida United Committee Manipur UCM ge maikai tagi fangdorakle UCM gi IFR secretary laisemba lama bon thadorakba charola mana hai Haukiba December marida Nagaland ki Mon district ki manung chanba outing beles da thokiba lebak thiba thodok amada Misam tara marida laikidabada UCM na thamoi chokna nongai taba phongthokli Loiredana awaba taraba imu nungki awaba dasu UCM na sarok yare asigumba tawdok asi Northeast region da han banate matam kya gi mamang tagi chathargle awang pok state cheng da India gi phipan hung da tin khraba matung da India government na Northeast region da miyaba khunai da matam ba chuna draba armed forces special power act 1958 thamjindana misam yambo noma kangdara biot minai kya su sathare Northeast state cheng asi punsinduna amata oina matamga Chunadraba Apaspa Asilaw Tongana Baholabada UCM na achawa thawdang lawjagani malingwe mafum kudimakta chanadraba myuba kunaina tukat chanaraba maramja draba iakasi matam chupagi wana maru phangna Northeast region dagi lawthokadabani ane so phangdoragle naton da mahisen ba khawnauna ba myu ihum gi manungta ama COVID-19 infection leramba yai study vaccine mafung phana kabraba lok thungbaga manaba layong sing Cenba mafung bari faraba miyosing ki sarokom thokpagi amade thangai sengna COVID-19 infection leramba yai aibase study aman orkre King's College London ki professor Tim Spector ki matungina natonda mahisen bana dragana khanok na bagumba layong sing cenba miyoy kudingmak self isolation tawgadabani amasung negative test result lakri phawa mi pulloidabani Delhi belna mahaki warol palatun makhatana hai miyamna manam natragana mahok mangba phibam lakpa amadi lokhuba Patabaki matam ngairoidabani lokhuba phawbaki matam ngairoidabani hauzik aikoina chawrakna lok thungbagi case ahomgi manungda ama natragana mari gi manungda amadi thangai sengda covid oiramba yai Times radio da wangang laduna inspector na aike
kana kana bu test tawribanu habasigi mathang di UK na lauthup lokoi lairoi tabani amasong lok thung baga manaba layong sing chen pam yoising yam rabata no bit current self isolation tahun gadabani hauzik miam da lateral flow test LFT natragna VCR test tawagi wakal chendana party chatnariba amasong miam da laina sandok lebasi enman bathawni Professor Spector na hai Omicron sandok pa laksin na bagi dambak karigamba lok tungbagi layong sing selabadi miam na mit khani jomdagi ando hendok tan lai gadabani laina je khwaidik hena sandok kan ba yai hanban mit khani adura respiratory virus warabasu nangna kana ko musing lok sandok pa yai natragna nahakna makoida delta natragna Omicron sandok pa yai aduna kana ko musing masan huai trabadi office da lakhal loidabani makoi Christmas party yaw chaloidabani Nongai taba matam da test tak thokadabani masong layong sing han graba matam da mapan da thokadabani namit tarani oidrabasu yai ahenba namit khani du jamna maru oi haina professor inspector na aga takhe atopa pau amatana Indonesia da maigi jing pokhai badagi sikhiba mi masing kontramari sugre makhatana mi kanbagi thabak sathare Indonesia da hogi bathang chunmita lebak adugi oina khwaidagi chawba maigi jing pokhai rakpagi thodokta hauju phawbagi oina sikhiba apunba mi masing kontramari sugre aina local officials na phangdokhibaga loina makhatana mi kanbagi thabak akan bamongda chathari aire National Disaster Agency na hiram asiga mari leidina phangdokibada maigi sing pokhai bagi thodokta mi kontra mari sian kibaga loina atopa mioi tara ga tarit housing su thiba phangdana leire rescue workers na maigi sing pokhai badagi paithor kiba asaba otma baina kupsin kraba mafam sing kothokna mi thabak thibagi thabak akan bamongda chathare hauji thiba phangdan leiriba mioi singa si seramba yabagi otopa lei aina agency asina phangdarakle adoba makoi haksang sing phangdra fawa mi thibagi thabak lepkhiroi aire maigi sing pokhai ki badam baram orga kahena sandok son graba afam sing dagi haujik pawagi oina punna mioi lising hom chatret rom safaga da bamfam sing da photora kre maigi sing atudagi paithora ki ba asawa masak sina lambi ki nakalda khamdar leba gari kya amanga ta thokan ki ba loinena jumamadi building kya su amanga ta thokan kre auki ba thang mita pokhai ki ba maigi sing semiru haujik su active oriba da maram orga amukhana pokhai ragadra haina authority sing na thajanare Thakjana mita pokhai kiba aduga mana makhatana pokhai raktrabasu singasigi maton thangba akut pasaruk singdagi mai mahi amade utma paising paithoropadi hausik su lepre masina maram orga mount semiru ki akoibada miamna chatana mari leina basna akanba maungda warning tawkhibaga loina sing adudage kilometer mangagi akoibada miamna satok season tawbada athingba thamkre aire amaromda leibak hasida haujik maigi sing chama kontra rom leiri aire mission school da amangata thogalamba mioi manga fare Mairoi nifan namduna lightning lahunki aina maral siduna Vidisa district lipa mission school amada changduna potjai kya magan takhan kiba singni aiwa mioi maga leba kokon beta Madhya Pradesh police na phakre ningthokaban mitta bajrang dal ke workers local mioi chakya ga loinana Ganza baso town da leba St Joseph school da lakhe town do state capital Bhopal da kilometer chamarom lamna lai School adu ki Hindu Mairoi Nifal Hokiba October Kuntra da Krista Lining da Namdona Liming Launki and Maral Siratana Bob Aduna School adu da Nungna Tajinduna among Atakia Tawan Kiamasung from Aduda so Yangama Toke. Tautogo talk to me Banung the class 12 Kim Hirising School adu exam Pamlevane. Irangaduna Hirising the Mipai Pokangi, Taukumusung Tauto Aduda Mairi Amata Asokapan Nankede. Among the National Commission for Protection of Sat Rights na Vidisa District Collector da notice Taduna allegation sing Adugi Madanga from Satana Pakangan Kivane. Skoladuki Manager Brother Antonina Mark Attic Aduki Pau local media ki Kutang da Majin with the Kanki Aina Fondoke. Local media the Pau Udu Parvati Magna Police Amazon State Administration the complaint Toke. Local version the unit leader Miles agar walna liming dabik watu adugi matang dama pung pawa proper mapang thuk na dapat demand tauki matuda karigumba general bathola bade school adu thwai gani ana mahana fangdoke tawdo adugi matung da area adu da leiriba atai masnari school sing da security section tharong kan gatke school da makan takhan kibada senaba sing mayokta action lokat gani ana police na fangdorakle ex congress leader Sajan Kumar mi ani hat kibada senai haina maral sikre Kumza lising amaga zampan marfuga marigi rayo marungda Delhi gi Rajnagar locality de mi ani hat ke bagi thotok singa mari lenan Delhi ge court amana hanage Congress lo singba Sajan Kumar gi mayukta char sing law thokre miyani Jaswant Singh amasung Tarun Singh hat ke bagi mari lenan ko na mahappantan penal code IPC gi section 147 149 148 302 308 323 395 397 427 436 400 ki makada writing murder amasung decoity ki maral seke
Sajan Kumar Miambo Irang Hondra Kumzal is Singamanga Sampan Marfu Taretki November Mioyani Asigi Jum Mai Talaba Matunda Makoibusu in the Mai Tanki Aina Mioyani Sigi Munda Pongdoke Hiramasigamari Ledana Saraswati Vihar Police Station the arrested Tokiba Kes Matumina Sajan Kumar give photo Urabamatunda Unes Manamako identified Toke Masigi Mamang Kumzal Singamanga Sampan Marfu Tramari the Kesasi Makatana Yang Sin Kidabug Loinana Close Doki Amsung SIT na Masibo Amukana Angdoke Court Saitadigi arguments in Taki Amazon Charge Framsing the Makta Matter as December Taragata the list okay. Monza Victor militant sing Nupi, Saturum in a kidnap Taukre. Hoki Basahi Umrongi Matamasida, Monza Beki Awang Tangba, Province Cabo Delgado, the militant sing Nupi, Satukena, kidnap Taukre, and officer report Amana Fondogle. Human writers was Kimakidagi Fonto Kibeda Al Sulhua Zamahia Tragana Al Sabaki group as he IS link over militant group sing. Malit ten sing na kidnap taukraba Nupi sing adu na oiriba masak matau changkolaba mayo sing na amboheri makoi sing adu kidnap tauraba matungda foreign fighters in the John Thoka sexual gi oida or PNB ki tawng sing chatai haina writers group ki maiketi hai militant sing na kidnap tauraba na oiriba Nupi sing adu foreign fighters sing adu dollar sadruk dagi lising amaka sanipan phawada yole asomoy namak Nupi khara amadi makoi ki ibong manung ki mayo sing na militant sing da ransom piraba matungda thadorapa yawi aire Human Rights Watch Imakidagi militant sing na fajindona thamliba miyo sing ado thadoroknaba wafam taksili August lising ani taragama pandagi October lising ani kunmathoi phawbagi marakta writers body ase investigation sathagiba matamda thong sing ado khanglakibani aire Borendi da zel mai sakpadagi miyo kunthagani pansere Borende da leiba zel ama mai sakpagi thodokda miyo kunthagani pansere Kaya aman asoka patnangle an officer report amagi matungina phongdoragle Vice President First for Bazom Banjana reporters in the Phongdokibada Capital Gitega the labor me crick in the labor jail about the Maichapagi Tokta, Mio Kuntrakani Pandisiri at the Kompogama Asoka Panangle Ire. Online to Torakiba Saktama the Maichakla building Amadi Asibak Sang Singna Paiduna Labage, Saktama the Woodke, Masita Singaba Kudontiba, Taudokamani Aina, inmate Amana Phongdoki. Visited Adugimapan journalist Amana Phongdokibada. Gitega the labor hostel ki nursing cell to the labor victim singado, Mating Pangner Basang Singre, Makoina Siba Asok Pananglava, Pio Singado, Potoropada Mating Panke, Jail to the labor bandi on a fondo kibada, Mai Chown, Salapagi Saktamado, Okiba Matamda Equina Mai Chaktan Siragan and Lauke. Makatarakpa Atopapau, Madana, Delida na-tathiba Lolsu thoktaba Nupi Marep Taukre. National Capital gi Awang no Putangba. Ejjat na-tathiba Loiredana Lolsu thoktaba Nupi ama hanjin² rep tawkre aina lebak bobo Nupi to official lamana phangdoragle official asigi matungina crime adu da chenaba mi adu su phare official asina hai victim adu Delhi gi mouse portal leiba Rehan ko bamasage sahi kuntraga mari suraba nupa amana November kunmathoi dagi hanjin² rep tawke mama amadi mase ka loina laktuna victim Nupi masa aduna December manga da complaint ama file tawke madugi matungda Delhi Commission for Women amake Case to Gamari Lena Councillor Makanke. Victim Maduna Tathiba na-tathiba Loiredana Lol thoktaba Maram Oiduna. Mage statement record Tauna the Bakitamak interpreter Amamatotake. Nabidang Tangsilapana Maram Oidan interpreter Amata Fangide. Matung Tabata private interpreter Amba Aranstauki Amazon. DCW councillor na victim Asibo interpreter Kimatinga Loiredana counseling Chatake. Mage statement to interpreter Adukimatinga Loiredana record Toke. Zak Proves under hostel the victim of medical examination Pangtoke. Are with the contents in a Sigimar with Paukara Asiba Pautam Zariba. Manipur local news YouTube channel Madi Facebook page as the young video Panama Patagasari. Channel lesson at the Kanarabadi. Subscribe to be subscribe to be Ramolina. Like and share to Sukawi Namapo Amukana Tagasari.